ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯂꯝꯕꯤꯗ ꯑꯁꯨꯝ ꯋꯥꯀꯤꯡ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯀꯤꯡ ꯆꯠꯅ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯔꯤꯕ ꯃꯔꯛꯁꯤꯡ ꯑꯗꯨꯗꯒꯤ ꯍꯥꯟꯅꯅ ꯄꯨꯜꯂꯝꯕ ꯖꯥꯗꯣꯗꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯥꯎꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯠꯇꯦꯅꯦ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ? ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯤꯅꯦ ꯍꯥꯏꯗꯅ ꯇꯧꯔꯦ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯆꯍꯤ 2 ꯈꯔ ꯍꯦꯟꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 1 ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯆꯍꯤ 2ꯗꯨꯗ ꯆꯍꯤ 1 ꯍꯥꯞꯆꯤꯜꯂꯒꯗꯤ ꯆꯍꯤ 3 ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤꯅꯦ꯫ ꯆꯍꯤ 2ꯗꯨꯗ ꯑꯃ ꯍꯥꯞꯆꯤꯜꯂꯕꯗꯤ ꯆꯍꯤ 3 ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯅ, ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯑꯉꯥꯡꯁꯤꯗꯤ ꯁꯨꯞꯅꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 1 ꯃꯈꯥꯏꯃꯨꯛꯇꯃꯛ ꯁꯨꯕꯗ ꯉꯥꯏꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤ꯫ ꯃꯁꯤ ꯇꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯗ, ꯌꯦꯡꯉꯨ, ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯩ ꯃꯁꯤꯡ ꯕꯤꯗ꯭ꯌꯥꯒꯤ ꯃꯔꯝꯗꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯤꯡꯀꯝ ꯂꯩꯀꯝ ꯃꯆꯤꯟ ꯃꯅꯥꯎ 2ꯕꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏꯒ ꯂꯨꯅ ꯇꯤꯟꯅꯖꯔꯝꯕ ꯈꯣꯏꯗꯣꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯅꯅꯦ, ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯄꯤꯛ ꯄꯤꯛꯅ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯌꯥꯝꯅ ꯁꯤꯡꯒꯗꯧꯔꯤꯀꯣ꯫ ꯍꯌꯦꯡ ꯃꯥꯅ ꯇꯧꯔꯛꯀꯗꯧꯕ ꯊꯕꯛꯁꯤꯡꯗꯤ ꯌꯦꯡꯉꯣ, ꯑꯉꯛꯄꯅꯤ꯫ ꯃꯁꯤꯗ ꯀꯔꯥꯏꯗꯅꯣꯃ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯕꯨꯅꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯁꯨꯌꯥ ꯌꯥꯗꯕ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯩ꯫ ꯅꯣꯡꯊꯣꯟꯕꯒꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥꯅꯗꯤꯅꯦ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯗꯨꯒꯅꯦ, ꯅꯣꯡꯊꯣꯟꯕꯅꯕꯨꯅꯦ ꯁꯤꯈꯥꯡ ꯈꯥꯡꯉ ꯌꯥꯕꯒꯤ ꯋꯥꯅꯤ꯫ ꯇꯧꯔꯛꯁꯅꯨ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒ ꯀꯌꯥ ꯅꯥꯔꯤ ꯇꯤꯟꯅꯗꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯃ, ꯃꯥꯅ ꯇꯧꯕ ꯑꯃ, ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜꯅꯦꯗꯅ ꯈꯖꯤꯛꯇ ꯍꯦꯛ ꯋꯥꯈꯜ ꯇꯥꯗꯦꯗ꯫ ꯑꯗꯨꯕꯨ ꯖꯥꯗꯣ, ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣই ꯑꯅꯤꯕꯨ ꯑꯉꯥꯡꯗꯨ ꯐꯠꯇꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯖꯥꯗꯣ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯅꯥꯛꯇ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ, "ꯉꯥꯏꯈꯣꯅꯦ ꯆꯥꯎꯊꯣꯏ, ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯣ? ꯉꯔꯥꯡꯁꯨ ꯑꯆꯧꯕ ꯀ꯭ꯋꯥꯛ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯈꯥꯛꯅ ꯂꯥꯎꯅ ꯈꯣꯡꯉꯒ ꯄꯥꯏꯈꯤꯕꯗꯨꯕꯨ ꯅꯈꯣꯏꯕꯨ ꯇꯥꯍꯧꯗꯕ꯭ꯔꯣ? ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯩꯗꯤ ꯊꯥꯏꯅꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯅ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯕꯅꯤꯅꯦ꯫ ꯑꯩ ꯍꯥꯏꯖꯒꯦ, ꯇꯥꯕꯤꯌꯨ꯫ ꯇꯥꯗꯈꯣꯏꯁꯨ ꯇꯥꯕꯤꯌꯨꯅꯦ꯫ ꯑꯉꯥꯡ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒꯅꯦꯀꯣ ꯌꯨꯝ ꯑꯗꯨꯗ ꯆꯠꯁꯤ꯫ ꯑꯗꯨꯗꯨꯒꯅꯦ, ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯇꯥꯍꯟꯗꯕꯤꯗ ꯑꯉꯥꯡ ꯑꯗꯣ ꯍꯥꯠꯅꯅꯕ ꯇꯧꯁꯤ꯫ ꯍꯥꯠꯄꯗꯤ ꯍꯥꯠꯇꯕꯤꯗ ꯃꯈꯧꯔꯤ ꯃꯦꯠꯄꯅꯤ ꯈꯪꯗꯦ, ꯑꯃꯅꯤ ꯈꯪꯗꯦ, ꯑꯍꯜ ꯑꯅꯤꯗꯨꯅ ꯈꯪꯂꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯃꯥꯏꯁꯦ ꯐꯤꯅ ꯈꯨꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯙꯝꯀꯥ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯐꯨꯕ ꯆꯩꯕ ꯍꯥꯠꯀꯦ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯑꯗꯣ ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯗꯕ ꯑꯉꯥꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯀꯟꯕ ꯑꯀꯤꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯗꯣ ꯇꯔꯥꯏꯅ ꯂꯧꯔꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯗ ꯂꯩꯔꯤꯌꯦ꯫ ꯍꯣꯏꯅꯦ, ꯆꯥꯎꯊꯣꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯅ ꯈꯟꯅꯕꯅ ꯆꯨꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯀꯤ ꯇꯧꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯞꯇ ꯇꯧꯔꯛꯂꯕꯗꯤ ꯑꯉꯥꯡꯗꯨ ꯑꯐꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯊꯕꯛꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇꯃꯛ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯣꯡꯊꯣꯜꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯅ ꯌꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯊꯣꯜꯅ ꯌꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤ, ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯅꯣꯡꯊꯣꯜꯅ ꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯛꯄꯗꯅ ꯁꯟ ꯁꯥꯗꯨꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯜꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ,
ꯏꯁꯨꯕꯨ ꯁꯥꯟꯅꯅꯤꯡꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯅꯣꯡꯊꯣꯟꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯆꯨꯔꯤ ꯃꯄꯥꯟꯗ ꯊꯝꯗꯨꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯕ ꯑꯉꯥꯡ ꯑꯗꯨꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯑꯂꯨ ꯄꯥꯝꯕꯤ ꯑꯃꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯐꯨꯛꯇꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯝꯕꯤꯀꯥꯅ ꯃꯥꯡꯖꯔꯦ ꯃꯥꯡꯖꯔꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯥꯔꯒ ꯑꯂꯨ ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯡꯍꯜꯂꯦꯅꯦ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ, ꯑꯂꯨ ꯐꯨꯛꯇꯠꯂꯦ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯣꯡꯊꯣꯟꯗ ꯆꯩꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯅꯣꯛꯂꯒ ꯅꯪꯗꯤ ꯅꯕꯣꯛꯀꯤ ꯑꯂꯨꯁꯤ ꯐꯨꯛꯇꯠꯂꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯣꯡꯊꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯝꯕꯤꯀꯥꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯕꯒꯨm ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯑꯝꯕꯤꯀꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯑꯂꯨ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯑꯒ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯑꯂꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯥꯏꯁꯟꯕꯗ ꯑꯂꯨ ꯄꯥꯝꯕꯤ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯖꯔ ꯖꯔ ꯈꯨꯏꯊꯔꯛꯂꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯠꯂꯒ ꯇꯥꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯝꯕꯤꯀꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯒꯤ ꯄꯠꯇꯨꯅ ꯇꯥꯔꯤꯕ ꯑꯂꯨ ꯑꯗꯣ ꯃꯍꯥꯛꯅ ꯌꯦꯡꯂꯒ ꯁꯤꯗꯤ ꯑꯂꯨ ꯑꯄꯠꯄꯅꯤꯗꯅ ꯏꯁꯨꯅ ꯐꯨꯛꯇꯠꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯅꯣꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯃꯤꯃꯥꯡꯃꯛꯇꯗ ꯐꯨꯛꯇꯠꯂꯤꯕ ꯑꯂꯨ ꯄꯥꯝꯕꯤ ꯇꯦꯛ ꯇꯦꯛ ꯂꯥꯎꯔꯤꯕ ꯑꯗꯨꯕꯨ ꯄꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯑꯗꯣ ꯉꯛꯄꯒꯤ ꯃꯍꯨꯠꯇ ꯑꯄꯠꯄ ꯑꯂꯨꯅꯤ ꯏꯁꯨꯅ ꯐꯨꯛꯇꯠꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯊꯥꯒꯠꯄ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯝꯕꯤꯀꯥꯅ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯊꯣꯟ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯒ ꯅꯣꯡꯊꯣꯟꯒꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯐꯔꯤ ꯅꯣꯡꯊꯣꯟꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯕꯗꯒꯤꯗꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯊꯣꯟꯅ ꯑꯉꯥꯡ ꯑꯗꯣ ꯇꯨꯝꯅꯤꯡꯂꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯐꯃꯨꯡꯗ ꯁꯨꯝꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯅꯣꯡꯊꯣꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯑꯝꯕꯤꯀꯥꯗꯨ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯒꯤ ꯂꯣꯏꯅꯕꯤ ꯑꯝꯕꯤꯀꯥ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯦ ꯑꯐꯕ ꯑꯉꯥꯡ ꯃꯥꯟꯗꯦ, ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯐꯨꯛꯂꯤꯕ ꯑꯂꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯞꯂꯒ ꯀꯟꯅ ꯄꯥꯏꯁꯟꯕꯗ ꯄꯠꯇꯨꯅ ꯈꯨꯏꯗꯨꯅ ꯇꯥꯔꯤꯕꯁꯤ ꯅꯍꯥꯛ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯝꯕꯤꯀꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯊꯣꯟꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯌꯥꯝꯅ ꯂꯨꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕꯒꯨꯝ ꯑꯉꯥꯡꯅ ꯀꯟꯅ ꯄꯥꯏꯁꯟꯕ ꯑꯗꯨꯗ ꯇꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯍꯧꯖꯤꯛꯇ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤꯕ ꯑꯂꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯄꯥꯏꯁꯟꯕꯗ ꯄꯨꯡꯄꯠ ꯄꯠꯇꯨꯅ ꯇꯥꯔꯕ ꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯦ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯗꯣ ꯈꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯑꯗꯣ ꯁꯥꯎꯗꯨꯅ ꯊꯕꯛ ꯁꯨꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ರಿ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯝꯕꯤꯀꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯨꯡꯒꯥ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯑꯉꯥꯡ ꯑꯗꯨꯒ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯝꯕꯤꯀꯥꯗꯤ ꯑꯉꯥꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯝꯕꯤꯀꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯝꯕꯤꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯍꯣꯏꯃꯥ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈꯝ ꯑꯗꯣ ꯃꯍꯥꯛꯅ ꯆꯥꯛ ꯊꯤꯅꯕꯒꯤ ꯇꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯤꯉꯩ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯈꯪꯊꯥ ꯊꯥꯗꯔꯤ꯫ ꯑꯗꯨꯝꯅ ꯊꯥꯗꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯝꯕꯤꯀꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯝꯕꯤꯀꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯊꯤꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯤꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯆꯥꯛꯆꯥ ꯇꯣꯛꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯅꯣꯡꯊꯣꯟꯅ ꯆꯠꯈꯤꯕ ꯑꯗꯣ ꯑꯝꯕꯤꯀꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯝꯕꯤꯀꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯝꯕꯤꯀꯥ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯃꯍꯥꯛ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ, ꯑꯉꯥꯡ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯝꯕꯤꯀꯥꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯀꯣꯜꯂꯛ ꯋꯥꯏꯔꯝ ꯄꯨꯝꯅꯃꯛ ꯁꯦꯡꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯉꯛꯏ꯫
Matam aduta nongthondi hanana tumduna leiramli adubu angang adudi phamung aduta sanaduna leirami angang aduna sanadaga leiramba aduta Ambika manaka changkhanduna tumbado kaya hainaramdi masidagi di mahak atopa phamung amada woina tumlage haiduna thangnabda leiriba phamung aduta woina mahak tumli asomna mahana tumge haiduna phamung aduta hipthari ngai angang aduna mangonta yamna sawre jingpagum tawi masidagi di Ambika angang aduta yengbodo hainaraktaduna mahak long hiplaga mahak tumina lei masidagi di angang ado tumina sumleirambadagi mahak su hipthaduna nongthonge manakta leikhre angang aduna hiptharaga leikhiba aduta Ambika su tumina leire asomna tawduna leirambadagi Ambika adumak tumkhre Ambika na tumkhiba matam pung tara tarakpa adwaita angang ado mamit khangpang pangthorei arduga mahak tapna haugalakle asomna haugaklaga Ambika gi maikei de jingi madugi matung mahak phamung arudagi tapna kumtharakle aduga Ambika na tumliba phamung adugi manakta tapna changchelaklaga kangkhallado haidoi aduga Ambika na tumlibodo munni jingdun lei madugi matung Ambika gi phamung aduta mahak kakhalakle aduga Ambika gi makhori do mekke haiduna tawringai yum aduta kanagumba khara lakpagi sahum phangi adumna sahum khara phangbaduta angang ado Ambika gi phamungdagi phan chongthaduna mahak nongthonbagi phamungda kakhatuna tumba sadun leikhi tanja adumakta yum adugi akoibada ngasai haina khibagi matungina jado amadi chauthoi amadi mokhoiga loinarakpa miui kaya ama kucha chatuna angang ado karai tumba jano haiduna oho arak koithi thiduna jengai makhoina adumna jengna matamdadi angang ado ningaidana tumlaga leiribado uri madu ubada jadona angang asidi nungaina tumlaga leiri masitabu aikhoina kari tawdino wa adu tabada chauthoina ai madu yabna tini changlaga aikhoina ngasai haina khibagi matungina tamka khara tawsi asomda haina raduna yum adugi thong ado chauthoina dong dong thilli adumna yum adugi thong aduna dong dong thilakpa aduta ahal loraba nongthon amadi Ambika mamit singado khangpang pangduna kana kedoba yaroge haiduna hangnrai aduga asom wangwadagi chauthoi hoigi kangbuna thonga che parap hangu hanubi haiduna lauri masidagi di Ambika parap senthoroktuna thong adubu hangi aduga mahakna thong hangtolubadadi makoi miyoi khara mamai mamit khumlaga leplibado uri madu ubada Ambika na kedoba yarobagi haiduna hangi adubu Ambika na hanglibu wadu tadabida makoi imungda parap changaklei tanja adumakada nongthonsu tholopaga mapasanaradona namakhoiga thingnari matam aduda nongthonna kana kedoba yarobagi nakhoibu hurama changlibro haiduna hangi wa adu tabada jadona mane aikhoi hurama changlibani nangi na sunupa butu kai chakhi adumna hairakpaduta nongthon khangsau saukhiduna kari aigi sunupa but haibadi karino haiduna makhoi phunagi torokli matam aduda jadona hera ahal langa suingu ustaba saradana khangni danang asomna haraga mahanga laktona inbada nongthon do laimaida tusalli asomna nongthon tusan kiba aduta Ambika chensenduna karai kaide sokpagi karion toriba sibo haiduna tengthana woina kablakli nongthon mahak chamna sauna hogalakli araduga lakliba sing aduga phunagadugi mahaki chaisugodo lawthoraklaga phunage toroi tanja adumaktada nongthona yogno thamliba angang ado makhoi mayamgi mamangda leplari matam aduta lakliba sing haibadi jado chauthoi amadi makhoi loinarakpa miyoi sing aduna angang adu yamna munna yengi matam aduda angang aduna su lakliba sing aduda mamit ado khana leptuna jengduna lei tawriba mataw aduda nongthon amadi Ambika punga ngaktuna angang aduda jengduna lei angang ado yamna sauna lakliba sing aduda jenglamlaga masa ado amu maikhu wangmang kabagum torei aduma torokpa aduda lakliba miyuising haibadi jado chauthoi amadi makhoigi miyuising ado kirakladuna mafam marutagi chengkhinana ba honarei adumna makhoina chengkhinaba honarakpata yum adugi mamang thong ado khangthing thingjinkhre asomna hek thingjinkhibaga makhoina kroma chenggadabano haiduna koilaw lauduna chenbam thiringai tanja adumaktada angang ado khanghauduna masi palaba wang chauraba laimu ama onthoraklei adumna onthoraklaga yum aduda changakliba jado chauthoi amadi makhoi miyoi ohum aduga makhoi manga punna amamam tawoina mahakna mathang mathang afam adumakada mathapak chegaiduna hatpa horakli
ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯑꯝꯕꯤꯀꯥ ꯄꯥꯈꯠꯈꯤꯕꯅ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯃꯤꯍꯨꯟ ꯆꯤꯡꯈꯠꯈꯤꯗꯨꯅ ꯋꯥꯟꯊꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯕ, ꯃꯊꯕꯥꯛ ꯁꯦꯒꯥꯏꯕ ꯑꯃꯗꯤ ꯃꯉꯛ ꯊꯗꯠꯄ ꯀꯌꯥ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯤ꯫ ꯑꯁꯣꯝꯅ ꯍꯥꯠꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯂꯤ ꯑꯃꯗꯤ ꯂꯦꯛꯁꯨ ꯂꯦꯛꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯎꯐꯨꯜ ꯂꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯏꯍꯤꯡ ꯅꯥꯍꯤꯡꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯂꯣꯡꯈꯥꯛꯂꯣꯟꯅ ꯍꯤꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯑꯝꯕꯤꯀꯥ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯈꯟꯅꯕꯒꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯃ ꯑꯣꯜꯂꯛꯄꯒꯨꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯎꯗꯕ ꯉꯁꯥꯏ ꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯃꯗꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯑꯝꯕꯤꯀꯥꯅ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥ ꯑꯗꯣ ꯐꯟꯗꯣꯔꯛꯂꯤ꯫ ꯃꯆꯤ ꯑꯃꯨꯕ ꯑꯃꯗꯤ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯕꯇ ꯅꯠꯇꯅ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯅ ꯀꯤꯔꯕ ꯍꯤꯡꯆꯥꯏ ꯌꯦꯇꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯕ ꯂꯥꯏꯃꯨ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯑꯣꯟꯊꯣꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ "ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ! ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯣꯜꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ "ꯇꯥꯎ, ꯑꯩ ꯑꯁꯤ ꯎꯔꯩꯈꯣꯝꯕ ꯀꯧꯏ, ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯄꯤꯔꯝꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯇꯥꯔꯦ꯫ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯅꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯂꯦꯞꯄ ꯇꯥꯔꯕꯗꯤ ꯉꯁꯤ ꯃꯈꯣꯏ ꯃꯉꯥꯅ ꯃꯥꯡꯕꯒꯨꯝ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯈꯪꯏ ꯅꯈꯣꯏꯅ ꯊꯥꯖꯔꯤꯕꯁꯤ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯁꯣꯛꯄꯗ ꯎꯐꯨꯜ ꯑꯣꯟꯗꯨꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯇꯥꯍꯟꯕ ꯍꯧꯔꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯅ ꯇꯥꯍꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯉꯥꯡꯅ ꯋꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯏꯁꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯣꯡꯕ ꯌꯥꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯅꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯖꯍꯧꯔꯣ꯫ ꯑꯗꯨꯒ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯉꯝꯅ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯑꯝꯕꯤꯀꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯉꯥꯡ ꯑꯗꯣ ꯈꯪꯄꯤꯛ ꯄꯤꯛꯁꯤꯟꯈꯤꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯊꯣꯟꯅ ꯑꯉꯥꯡ ꯑꯗꯣ ꯀꯤꯅ ꯀꯤꯅ ꯇꯞꯅ ꯍꯧꯒꯠꯄꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ 5ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯈꯣꯏ 5 ꯑꯗꯣ ꯍꯜꯂꯛꯇ꯭ꯔꯤ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕꯗꯒꯤ ꯆꯪꯉꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯁꯨ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯃꯤꯄꯥꯏꯅꯕ ꯀꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯗꯨꯒꯨꯝꯅ ꯃꯤ ꯃꯊꯪ ꯁꯤꯔꯛꯂꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ
ꯍꯧꯖꯤꯛ ꯃꯤ ꯃꯥꯡꯂꯤꯕ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯕꯨ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯔ ꯂꯥꯞꯇꯛꯅ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯝꯅ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯂꯥꯎꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯔꯞ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯛꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ, ꯉꯔꯥꯡ ꯑꯍꯤꯡ ꯃꯈꯣꯏ ꯃꯤꯑꯣꯏ 5 ꯑꯃꯨꯛꯈꯛꯇ ꯄꯨꯂꯞ ꯃꯥꯡꯈ꯭ꯔꯤ, ꯊꯤꯕ ꯈꯪꯗ꯭ꯔꯤ, ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ 5 ꯑꯗꯨꯕꯨ ꯄꯨꯟꯅ ꯍꯧꯅꯔꯒ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯂꯥꯡꯐꯩ ꯆꯠꯀꯗꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯐꯝ ꯊꯣꯛꯏ, ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯈꯣꯏ 5 ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯏ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯈꯣꯏ 5 ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯃꯈꯣꯏ 5 ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯍꯩ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯌꯥꯝ, ꯑꯩ ꯀꯨꯞꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯈꯣꯏ 5 ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯛꯂꯕ ꯐꯥꯎꯕꯗ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯎꯔꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐꯣꯇꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯐꯣꯇꯣ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯍꯧꯖꯤꯛ ꯄꯨꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯁꯦ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯈꯤꯕꯒꯨꯝ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯪꯊꯣꯔꯛꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯙꯔꯤꯗ ꯃꯈ꯭ꯋꯥꯡ ꯌꯩꯁꯟꯗꯨꯅ ꯑꯃꯨꯛ ꯊꯛꯇꯣꯔꯛꯂꯒ ꯎꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯥꯏ꯫ ꯆꯩꯅꯥꯈꯣꯟ ꯑꯗꯨꯅ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯣ ꯃꯁꯥꯗꯣ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯨꯞꯆꯤꯟꯗꯨꯅ ꯃꯅꯪꯒꯟ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯕꯗꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯁꯥꯍꯨꯝ ꯑꯀꯟꯕ ꯑꯃ ꯂꯥꯛꯂꯤ, ꯑꯩ ꯉꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯡꯊꯣꯟꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯈꯣꯏꯅ ꯌꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏꯗꯨꯃꯛꯇꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯪꯕꯒꯨꯝ ꯃꯍꯥꯛꯅ ꯂꯪꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯂꯪꯕꯒꯤ ꯃꯑꯣꯡ ꯍꯦꯛ ꯇꯧꯕꯒ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯕꯒꯨꯝ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯅꯅꯕ ꯂꯪꯊꯣꯔꯛꯏ꯫ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤꯕ ꯄꯨꯝꯅꯃꯛ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯍꯟꯗꯣꯛꯈꯤꯕ ꯑꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯄꯥꯏꯗꯨꯅ ꯂꯪꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯈꯜꯂꯤ, ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ, ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅ ꯁꯣꯏꯗꯅ ꯃꯈꯣꯏ 5 ꯑꯗꯣ ꯂꯣꯠꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤꯕꯁꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯃꯁꯦ ꯌꯦꯡꯂꯔꯣꯏꯒꯦ, ꯇꯣꯛꯂꯒꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯀꯔꯤ ꯀꯥꯟꯅꯅꯕ? ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏ 5 ꯑꯗꯣ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ
ꯃꯥꯏꯕ ꯑꯃꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯣ ꯅꯈꯣꯏ ꯈꯨꯜꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯗꯣ ꯊꯤꯗꯣꯛꯂꯒ ꯃꯉꯣꯟꯗ ꯄꯨꯝꯅꯃꯛ ꯍꯪꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯒꯅꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ